Naga Kuki Muslim gi mihut singaw na popular government semiyu Manipur popular government ma semnaba BJP gi tampaklam gi MLA sing center gi lusing basing unaduna takshiliba dur Naga Kuki amas Muslim gi mihut singaw na popular government ma semduna Manipur santi amas mahausa gi oiba saktamda hanjina bo hotna biyu haina veteran politician okram join fungdokre ka wada leiba ma ki yumna pawmising unabada hana minister oiramlaba Lusingba Ozoin High, Manipur Zati Kangluk Kianu Kundab State Open Mamang State Resident Lakiba popular government Singda, Zati Kangluk Kiagi Minister Singawi, Manipura Houzik Ladiva, Nena Tadava Pipa Masida Karigumba popular government Masam Gairavadi, State Resident Ladiva Naga Kuki Muslim Gi MLA Kiagi Mihut Singyauna, Siam Laga, Ing Tapa Masum Santi Labet Lamdamamo Hena Bohanavi, Haina, Zoina Fondoki. Shillongi Redland Manipur Raspberry ki matana ozoina hai October nipan Manipur Raspberry thukai tringai mamangda Shillongda leipa Manipuri masa sahitya gi kangbu yauna lupsing gi maikedi gi Manipur gi governor art and culture gi secretary commissioner amasum director da Manipuri Raspberry convener ba mari leina ba se sang sing pishilabasu lenga ki maikedi gi tabidana Manipur Raspberry thukai kre Manipur gi miyam Raspberry thukai ki gi mayokta protest tauribado asumba khongthangni haiba wapam thamladuna ozoin hai Manipur lenga ki art and culture gi commissioner director Raspberry thukai ki gi matangda khangsinadana leikiba do lebak thibani CNP official khudimak matik sa pasarak pifam thu ihane supudokhi Raspberry asi gi matangna palladuna ozoin hai thugai khraba Manipur Raspberry asi awangba thakta miyamna ikai khumnaba mafam niamadi Manipur gi ningthau amagi matamda Manipur Raspberry asi Yon Thoklambatigi, Manipur Chief Minister Oiramba R.K. Jaisandra gi matamda Lupa lakh tara piduna Shillong government digi laikhraba lamasi Manipur gi oinaba mahak masamangna Minister oiringaida Manipur lenga ki Revenue Minister Krishna Chandra yauna Shillong sakhi Shillong gi Chief Secretary Lingdo gi mateng loduna Manipur Raspberry edu Manipur government gi oina laikhraba niamadi Manipur Raspberry gi mafam Manipur lenga ki Revenue Department Sinakrabani Haina Paladuna, Mataukramna Megalaya government Ming Lamadu Amuk Leram Livano Haina, Ozoinanki. Manipur government Ming the Lepam Top Lamadu, Mamang the Lerambas Minister and Berengi Matamna Deputy Minister Waijoy Kumana, Shillong the Satuna Megalaya government list Amuk Lawi Haina. Marakta ahoba malay basining tina ticket pam thu hensu ozoy na phongtok high school da retired Dr. Rita Kaubi isam samna laizawi nupi ama masama ki yumda miya thina sakang na basing na halamba ki thawong as Akanba mong na condemn tawraduna ozoy na hai thawdo odu nupi angang na sathaba thowaning da ba thawdo ni nupi sing na masagi mayum da laibada phatab kizaba phawali Paisa khara phangna bo hona bada miha thina nupi ama bu hekta hat ki ba thong si matuna muhanna thokta bu isanu haina su ozoina phongdokhi Sawom gi attack ta ama sire ama sokle Uttarakhand gi Samoli district ta sawom gi attack ta miyu ama sikiba ga loina na ma ki nupi na aruba phipam da sokle haina officials sing phongdokre officials sing du gi matung ina thawdo du ngarang Samoli district ki Jotima block ki manung sana leiba duma khun manak thoki bani makoi nai ki Sundar Singa masu Lila Devi kau pada duma khun ni matai manau du manak nak pada leiba umang amada sat pada sawom dun attack torki bani sawom dun ahan mada Lila Devi di attack torki adubo Sundar Singa na makanna bo hona ru pada mangon do oina onsilak tun attack torok pada gi makudak ta siki hain makoi na phungdokhi official sing dun hai ki Lila Devi da matung do khunja sing na kalaba matung Ems Rishikesh Pukre, Mamang Sawomaduna area do the Sasan Kiamu Harkibagolina, Mahi Maron Cas, Ama at Kon Krihaina, Hanigi Peles, head Prem Singa, Sanwal Fundorakri, Memar Zuntana Akanba mong the Lanting Narabamatung, KNLA and Lusingba force the Karen Loxin Creek. Memar Zunta Lanvis na Karen State Kileke Koda Makoigueba Mapang Hangar Hanwangam Creek. Makoi na Thailand ga lona pa mama oidiba town adu Karen National Liberation Army KNLA na lusingba resistant force tagi sweto kon haina khangna ba singdol adu amuhana garang manmang khre Memar junta na hauji singdol adu lakshin kraba matung Karen gi state amu oidiba leke ko ge ayamba saru control to bangam khre
मेवादीदगी किलोमीटर तराग मरी खारोम सत्लगा लैरिबा लेक के कोस कुमजा इंग्लिश सिंगनिगा कुनगा इंग्लिश सिंगनिगा तरा मंगादा जापान की निपॉन फाउंडेशन की मतेंगना डिस्प्लेस पीपल सिंगी सेंचुरी ओइने साखिबने हारिबा मफम असिदा कुमजा इंग्लिश सिंगनिगा कुनगा माथोइगी मिलिटरी खु अदुदगी पॉलिटिकल रिफ्यूजी सिंगसु लाइफम ओइरिबने ममांग सही अक्टोबर थादा KNLA अमसु मखोइगी मिसंग सिंगना मफम अदु लौक्सिनखिबने जुंतागी फोर्स सिंगना सिंगदुगी मखोंग सिंगना कंट्रोल तोबा ngamlabaju singdol adudi makhoi sangsinba ngamkhitbane adubo ngarang akanba mawongda KNLA amadi sungsinaba force singa noi kapnaraba matung singdol adu su makhoi lauksinba ngamkhi pawgi source amana phungdorakpada hauki wiyum jagaisa numitagi leke ko adagi khanong poklomda kilometer 9 chatlaga leiba Minlet pan khungang adu loksina bana kalani degi akan mamong nongmai kapnari haidi sai sigi September tha degi junta gi forcing na mayawadi degi kha thangbarom da takshin ba horakhi bani mafam adu da mikhal su pangthok dori bani lagao khawpham na miyam pulis punakhri nongmai su kapkhri Diwali kumai gi mingda lagao khawpham mafam sina lagao thuai ba lakwa pulis amasu miyanga mukna bigi thawdok thokhi nongmai phawba kapthok tuna miyam tan khaiki lagao maru amati lagao khawramba singsu fogat ki yari paw sina hai tha sigi tara mapan gi numidang pung mapan ga makhairam taba matamda nambol police station gi manung san nambol oina mamang lekai lagao khawpham thuai ba sangba police ki team na nung tharakhi police ki maikai digi su blank fire kapthorak tuna miyam adu tangkhaiki Police team aduna lagao khoram mi ahum phagat khiyari Hong Kong airport runway dagi nanthakiba cargo aircraft ki thawdok da ani siri Hong Kong gi airport ki runway ta tarakpa cargo aircraft ama nanthakiba dagi samudra da ngasi ayukta sinbagi thawdok amada mi yoini sikri Boeing 747 cargo aircraft adu Turkey da base tawba ACT Airlines ki ni hairiba aircraft adu ngasi ayukpung ahunga min yangkhairum satpada United Arab Emirates ki Dubai airport gi pairaklaga Hong Kong International Airport tarakhibani ACT Airlines na aircraft adu Emirates list siznabani maduda tonglakpa crew member ani kanmangam hore duga hospital laikatnari adubu ani amadi sikhibani haina authority gi report na su makata na phongdokli police ki report amana makata aduna sikhiba mi ani adu airport ground vehicle tongkhiba mi ani ni hairi Emirates ki maikedi ki phongdorakpada hairiba Boeing 747 cargo aircraft adu poche amata yaukiti hairi Hong Kong da leiba broadcaster singna ulakpa photograph singi matukna aircraft adu samudra gi saruk kharada lupsinduna leibu ukhi kudong thiba thawdo adu Asia gi khwaiti gi sinba airport singi manungda ama oiriba Hong Kong airport ki awang thangba runway thokibane hairi hairiba runway adu hauji ki oina thingjinduna thamli adu atopa runway ani amadi makhatana thabak sizinari haina Hong Kong gi civil aviation department gi makedegi phongdorakni hairi Emirates haina khangnariba Dubai based oba long haul carriers asi passenger flight singi oina maming yam satani adubo cargo business ta su makhoi gi thabak thoram sing pakthok sok thoraklibane tentang nasumna miyamna thamjage duga hauji ki oina di miyam paus matang se lusinjage amasu makhata ba no update miyam punangai minasi